Aying asha onnarakpa Kalen Changlakpa Matam Asi mahoushana Laina kayamarum Loinaba Maramna Chaba-Thakpada Thoidokna chekshiningai haina JNIMS Medical Superintendent Dr. Lokeshwar na phongdorakli wapam masing asi wangkai kaitel asang bidaliba naharol sinta kangluk NSK gi multipurpose hall da pangthokpa no magi oiba free health game amaga mari leina na mahak phongdokkibane NSK na JNIMS ki matenga loina pangthokpa free health game adugi matangda Dr. Lokeshwar na hai Kalen Changlakpa Matam Asi mahoushana Laina tina yamna pokkanba oi hairiba matam asida ana ayek yaudana Loinaba amadi ana ayek ki matangda awareness pinaba NSK na JNIMS ta health program ama pangthokminanabagi wafam ama pukhatlake NSK na lokhotlakliba afaba khongthang asida mateng pangba oina JNIMS na mathau taba manpower sing mateng panglaga health camp asi pangthokpani ngasige health camp asida surgery medicine ophthalmology, gynecology, ENT, amadi pediatrics na chingba tongan department singi doctor amadi nurse na chingba sing yauri mahak na makata na hai aying asha onnarakpa Kalen Changlakpa Matam Asi mahoushana Laina kayamarum loinagali maru oina hakchang pathaba dehydration loklaiho amadi diarrhea na chingba kaya asi togali Laina sing asidagi ngakthok ke hairabadi afaba mahi manai thakpa chaba-thakpa matamda luna na chaba Chanaba chinjakta tin kang tonghandaba kaitel dagi lerakpa mana masing sing na chamthokpa madi hakchang luna na lebagi tangai fadabale haina mahak na makatake Aying madi asabo lokpa madam sida akoi the sudden change of the temperature lakani body de exposed to the temperature sina dehydration ki chance yam lakpa amasung mana masing hobagi chang sida apapata mahik matang yawa pot haying tongchilakpa du tongchilakpa matamda diarrhea gumba torokpa over fiber gumba torokpa gastroenteritis torokpa yapa mayamna khanariba lok la homakta oine sigumba si yam toina thorokpa yaba ponina masigi area sida hygiene phajana maintain tawbiba amasung matam chana yam phajana hydrate tawba mahi manai phajana akoi hygienic oba mahi ising da oire arumba ore su thakpiba bazar da leiba pot haying tongba pot chai mayam pungsa chabi daba food safety khud sa hamdok biba yum da porokpa matam da pot chai singchi loina ba wash toraga chin nabiba aduga maru oina akoi arem akhak mayam siju waste chi matam chana mafam chana hunjek biba haying nunging amang phataba mayam se tongdana honaba maru oina awareness ne koi na pining ise Health camp adu pangthokpagi matangda NSK gi General Secretary Maibam Serjit na hai haujik urakliba aying asa amadi nongjurung sagi fibam asida ana ayek yaudana lainabagi pandamda health camp ase JNIMS ki mateng lauraga pangthokpane health camp ama pangthokpada mathau taba tongan but Dr. Singh JNIMS na tharaktuna health camp ase mai pakna pangthokli club asina konba lekai marigi chawrak na miyoi chahum henbana health camp ase ki khudong chaba lawgadori loinana club ka khangna chanaba medical representative singi mateng lauduna mathau taba hidak langtha kaya so lem na mateng panghale thawang asi NSK na miyam gi damak matam gi oina paikhalakpa thabak thoram singi manong chana pangthokpani haina serjit na makata ke masida department tarukna saruk yabiri adu di department di medicine surgery ENT gynecology pediatrics loinana akoina ECG machine lamasu puruktuna mafam asida laikai asida leiriba mayam gi damakta mating pangnanaba haiba game se pangthokjabani haiba game se akoigi aying asha onnarakpa kalen thaganu ningthamta loina koi tanja asida ahallaman angang singda yam kanna naba fever na singba amadi isingi laina dagi lakpa laina mayam asidagi kitang dorosu ngakthokpa ngamgodra haibigi pandamga loinana haiba ngasigi nongbi oiba free health camp ase pangthokjabani